Manipur amasung state ahumgi delimitation pangthokpada Government of India gi ayaba mathau tade haina Supreme Court na khangankhre. Laibak asigi awang nongpok state singi manungda Manipur, Assam, Nagaland amasung Arunachal Pradesh ke Assembly amasung Parliamentary Constituency singi delimitation ga mari lainana file torokpa petition nama Supreme Court na laukhaladuna khanarakpada state mari asigi delimitation pangthokpada Election Commission of India ECI na Government of India ge ayaba lobagi mathau tade haina khangankhre. State mari asigi delimitation pangthokpaga mari lainana file torokpa petition nama ngarang Apex Court asigi Chief Justice DY Chandrachud na lusinglaga Justice PR Narasimha amasung Justice Manoj Mishra gi bench amana laukhatkhe. Petition asigi petitioner singi maikaida lepkiba Senior Counsel Gopal Shankar Narayan na court phongdokhibada wakat asi state mari da pangthokadaba delimitation ga mari lainaba wakat oidabasu maki maikaidagi de Manipur, Assam amasung Nagaland gi matangda de wafam amata phongdokloi hairaduna mahaki maikaidagi de Arunachal Pradesh khaktagi matangda submission tawgani hairakhe. Mahangna court phongdokhiba singi manungda petition asiga mari lainana court na notice sing issue tawkhre adubu Arunachal Pradesh ki maikaidagi de notice adugi paukhum piraktanaba phirep lawkhre. Masigi matangda de Representation of the People Act 1950 gi section 8A ge makhada Election Commission of India na lakhotpam thokpa thabak lakhotkedabani haikhe loinana Commission gi maikaidagi su paukhum ama piraktuna delimitation gi thabak ase makhoi khaktana tawroi amasung thabak asidi Government of India dagi lakpa direction gi matungina tawgani haina phongdorokkhre. Adubu mari lainariba section asimakna de masimak pangthoknaba ayaba pibadi laite haibagi wafam phongdokhe mari lainariba section asina piriba ayaba de state mari asigi assembly amasung parliamentary constituency singbu delimitation tawbane. Karigumba state mari asigi phibam singda president na thabak asi pangthokpada khudong saroidaba oigani hairabade delimitation eki section 10A gi makhada yaithokpa ngami haibagi wafam leiribane. Karigumba laibak asigi president na delimitation pangthokpagi matam hongdok hongjin tawhalaklabade Election Commission of India na state singda makhoina pangthokpam thokliba delimitation gi thabak pangthokpa yabagi ayaba su leiribane. Lairiba phibam sing court na subsin na yenglaba matungda wakat asigi makhata ba wayel tha asigi kun mangada amuga na pangthokani haibagi direction Supreme Court na pikhe.